आर्मी रनिंग प्रैक्टिस सेंटर हैरो की सेंटर असी मयामना सपोर्ट तौबीबदगी हौजिक मणिपुर की तोंगा तोन हम क्यादगी ट्रेनिंग यावब लाक्नडी मयाम मुथगसरी नंगी नमिंगा लाइफमगा हायबने कनायो आइगे मिंग लाइसम पैसा सिंग लाइफम नाइरो पाथ्री लमरन फांगा मनिंगदगे मनिंग नंग से भाई चेलोरबो चेलोरे लमिन ngamokro नमुते हनक्ति ngamnu maru ngamoi taman ba हनक्ति ngamnu माले ओजाना कन होना बिदन ngamnu माले नते नंगी नमिंगा लाइफमगा कोना खर कना हाइबि आइगे मिंग बिरबल हुद्रोम उयाल अवांग लेकाय दगी दकी सिजिना आइगे चेन मजे हान मने दो आई हाना ममांग इथने चलमने इथने चेन मजे सिदा हाइरोक के आर्मी रनिंग प्रैक्टिस सेंटर हाइरोक सिदा चेलुबदगी मयांग पुनि सेमिन इम्प्रूव खर वजरे मयांग तानना लमजेन तानना चांग मानना हेना अमसुंग हेना चेन मजु ngamjare खर यांखलेबो खर यांखचरे इथने चेन यांखति नत्रा इथने चेन मदे हाना चांग खंगदबा अदो मी अतोपा सिदा ले मी मयाम जिगा हाना आर्मी चेलम मजु यावरे मगे पुनि सेमिन इम्प्रूव खर मोय नंगी नमिंगा लाइफम कोना खर कना हाइबि आइगे मिंग निंगथौजन विकास हाइरोक बाजार मनिंगदगे नंग नसा से कमाय लाखि दमाय लाखि बना त्रिसन सोर लाखि ब्रो याम नोर लाइ लंबिन गा चेन ngam दो ओजाई मखादा दum ट्रेनिंग तौजबदगे हक्चांग जो फनाम बायेंग तारे दो लंबिन से दum याखत ngam हक्चांग जो फिट ओरे नत्रा थैंक यू सर नंग मिंग भास्कर कक्चिंग दगिनी लेफमना ए हाना कोन आर्मी सेलोरे अदु ngमक्ते ओजागी सिदा हाइरो रनिंग आर्मी हाइरो प्रैक्टिस की लापदगी इम्प्रूव खर ओइजारे नमिन सब यांखले अनेक तना रिकमेंड ngamune thajab thajattabra ngamani thaja नंग तिलमे यामिना ngamsu याइ तको एक्सटेंड ओइने फुजे को ngamode अराइ बने नंगी नमिंगा लाइफमगा आयोने खर कन्ना आइगे मिंग सोनामनी कवे आई थवाल कमदगिनी आर्मी रनिंग प्रैक्टिस सेंटर है उसदे जोइन तौबला को नौनो को अनेक तिये के दमकता माने असम चक्कदर मणिपुर चक्कदर असमजु मणिपुर जोनी मक ट्राई तौ तारे नंगी नमिंगा लाइफमगा कोना आइगे मिंग सलाम जेमसन आइगे लेफमना खोद्रा नंगसो तिये औ नंग अमुक चेंट्र बसि बाइसे चेंद्रे नंग नाहन बयदु को नंग नाहन ब आइगे मिंग निंगथौजम दियासिंग एड्रेस ती आइगे लेफमना खोदा ओंलेका नंग अमुक चेंट्र बा त चेंद्रे नंग नाहन बयदु को नाहन परे तुमाय पान हुने मिना से को होजा नंग नमिंग कनिंगा वे बले ngam kyang लाइ बादि नो awal मान लगी नंग मफम सिते कदोगला नो army training practice ki labjen son bagi sida tambala kan नंग नमिंग सोलम बहाने को इति खर यांखलबो hoidi kha yang kale improve le सेंटर से याव दगे नंग थंदी चेन बगा जाना चेन करांग पे itana chen badi war kan ade tok pe sida chen adi adum war adum chen bangam ले तो कहीं था नंग नमिंग ला खमो ना आयो agi ming masen chima kawe jo ai makhan ni ni नंग सिदा प्रैक्टिस तौबला सी संजन नुवा नुवाय तबरा yam ngai oja नंग नसंता चेन बगा सी करम ने हेले sin ma hede ने हेले नंग तुमाय पाकनि साजै को hoja नंग नमिंग ला खमगा आइगे मिंग सेंजमोना एड्रेस तांखम तंखम दगी को नै तंखम दे अमसो ओइ रे सिनि हम को नंग अमुक तुं चेन बसे बसे चेन के बा चेन फर्स्ट टाइम नमिंग से ओइ गoi तब से लाख लगे जाम में मखा तंबे इम्प्रूव कर खले आइगे नमिंग से jankhale को नंग तुमाय पाकनि को नंग नमिंग ला खमगा ना आई मिंग हेड दासो समम थवा काम से बायदगी या हाने रिकमेंड चेलो बा चेंजर रे आई ब्रिगी चेंजर रे दो पाइ पाप पंगम मौके नमिंग ले होले ले हौरे अदो हुजिकी याम पुट परे सिदगी अदो लमजेन जे अकीबे लेटर हुजिकी एक्सपेरिमेंट की याव मेना नंग ngमनि को ngam नंग नमिंग ला खमगा ना आइगे मिंग खराम नथिंग लेफमना खोंगना अतोम लेरा हाने रिकमेंड चेलो बा amta sin तो जन के आहान बय बा han boy लमजेन ने हाने संति चेन बगा सी याव करम ने han isan sin mali go kena tawe lamjen je balai ada chen ne chen mali lamjen je sole ba ngam de adu chi la chen na lamjen improve boy ade isa de jo han ni thau नंग नमिंग ला खमगा कोना agi ming boris कना आइयो agi ming boris thawal lefamna thawan maya lera aduga ai mamangda recommend ama sender ure agnibir gi ado ngamautre matang territorial army gi damang army running practice center hero ta lak sabane hoji pudi sing lamjen gi wena ding ngai sile ku 100% mai pa kan ya gi thaja gi यारो के नंग लमजेन की ट्रेनिंग से ना ti de नंग नमिंग ला खमगा आयो
ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯈꯥꯉꯕꯣꯛꯇꯒꯤꯅꯤ ꯑꯣꯖꯥ ꯑꯩꯁꯦ ꯍꯥꯟꯅ ꯑꯥꯔꯃꯤ ꯆꯦꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯏꯊꯟꯗ ꯁꯦꯜꯐ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯂꯝꯖꯦꯟꯁꯦ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯍꯟꯗꯛꯀꯤꯗꯤ 100% ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯊꯥꯖꯕ ꯂꯩ ꯑꯣꯖꯥ ꯁꯦꯟꯇꯔꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪ ꯊꯥꯅꯤꯡꯗꯕ꯭ꯔꯣ ꯅꯪ ꯂꯝꯖꯦꯟ ꯌꯥꯡꯂꯛꯄꯁꯤꯕꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯅꯣꯏ ꯈꯨꯟꯗꯩꯁꯨ ꯃꯌꯥꯝ ꯑꯣꯏꯔꯦꯀꯣ ꯍꯟꯗꯛꯀꯤ ꯍꯣꯏ ꯑꯩ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯌꯥꯗꯠꯇ ꯀꯥꯏꯔꯃꯤꯀꯣꯛꯇꯒꯤ ꯑꯩ ꯍꯥꯟꯅ ꯑꯒꯅꯤꯕꯤꯔ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯜꯂꯨꯔꯦ ꯑꯗꯣ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯎꯗꯕ ꯍꯥꯏꯁꯦ ꯂꯝꯖꯦꯟ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯑꯣꯖꯥ ꯊꯦꯡꯅꯔꯦ ꯔꯤꯀ꯭ꯔꯨꯠꯃꯦꯟꯗ ꯃꯐꯝꯗꯨꯗꯩꯗꯤ ꯑꯣꯖꯥꯗ ꯌꯥꯎꯔꯛꯄꯅꯤ ꯍꯟꯗꯛꯇꯤ ꯂꯝꯖꯦꯟ ꯐꯖꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ ꯍꯟꯗꯛꯇꯤ ꯉꯝꯃꯅꯤ ꯁꯣꯏꯅ ꯊꯥꯖꯔꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯉꯝꯃꯅꯤ ꯅꯪ ꯉꯝꯃꯅꯤ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯕꯤꯅꯥꯁ ꯌꯨꯝꯅꯥꯝꯗꯒꯤ ꯅꯪ ꯂꯝꯖꯦꯟꯁꯦ ꯍꯥꯟꯅ ꯌꯨꯝꯗ ꯆꯦꯜꯂꯛꯄ꯭ꯔꯥ ꯆꯦꯜꯂꯛꯇꯕ꯭ꯔꯥ ꯌꯨꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤ ꯂꯥꯛꯄꯗ ꯈꯔ ꯉꯝꯃꯦ ꯑꯗꯨꯗꯤ ꯏꯊꯟꯇ ꯆꯦꯟꯕ ꯋꯥꯕ ꯂꯦꯞꯊꯣꯛꯄꯀꯣ ꯑꯥ ꯁꯤꯗꯩ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯈꯔ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝꯒ ꯀꯣꯟꯅ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯑꯣꯀꯦꯟꯗꯣ ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯁꯥꯕꯜ ꯇꯧꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯪ ꯍꯥꯟꯅ ꯅꯊꯟꯇ ꯂꯝꯖꯦꯟ ꯆꯦꯜꯂꯝꯕ꯭ꯔꯥ ꯆꯦꯜꯂꯝꯃꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯌꯥꯎꯗꯦ ꯈꯔ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯂꯝꯖꯦꯟꯁꯦ ꯏꯝꯄ꯭ꯔꯨꯚ ꯌꯥꯝ ꯑꯣꯏꯔꯦ ꯂꯝꯖꯦꯟ ꯉꯝꯃꯅꯤꯀꯣ ꯑꯥ ꯅꯪꯗꯤ ꯑꯍꯥꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯎꯝ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯀꯣꯟꯅ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯣꯡꯕꯝ ꯊꯝꯃꯝꯕ ꯑꯩ ꯋꯥꯡꯃꯨ ꯅꯥꯎꯗꯣꯡꯈꯣꯡꯗꯩ ꯅꯪ ꯍꯥꯟꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯠꯂꯨꯔꯕ ꯑꯩ ꯃꯃꯥꯡꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯃ ꯆꯠꯆꯔꯨꯔꯦ ꯀꯩꯅꯣ ꯑꯒꯅꯤꯕꯥꯔꯒꯤ ꯂꯝꯖꯦꯟ ꯉꯝꯕ꯭ꯔꯣ ꯂꯝꯖꯦꯟ ꯉꯝꯃꯛꯇꯦ ꯂꯝꯖꯦꯟ ꯉꯝꯗꯦ ꯑꯥ ꯍꯟꯗꯛꯇꯤ ꯅꯪ ꯂꯝꯖꯦꯟ ꯉꯝꯗꯧ ꯃꯥꯟꯕ ꯉꯝꯃꯣꯏꯗꯧ ꯃꯥꯟꯕ ꯁꯤꯗ ꯌꯥꯎꯕꯗꯒꯤ ꯍꯟꯗꯛ ꯑꯣꯖꯥꯒꯤ ꯅꯥꯛ ꯂꯥꯛꯄꯗꯩ ꯍꯥꯏꯗꯤ ꯂꯝꯖꯦꯟꯁꯦ ꯉꯝꯗꯧꯗꯤ ꯃꯥꯜꯂꯦ ꯄꯤꯑꯒꯤ ꯌꯦꯡꯉꯅꯤꯅ ꯉꯝꯒꯅꯤꯗꯣ ꯑꯥ ꯅꯪ ꯍꯥꯟꯅ ꯉꯝꯗ꯭ꯔꯁꯨ ꯍꯟꯗꯛꯇꯤ ꯉꯝꯃꯅꯤ ꯎꯝ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯀꯣꯟꯅ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯑꯣꯀ꯭ꯔꯝ ꯕꯤꯀꯥꯁ ꯁꯤꯡ ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝ ꯃꯔꯤ ꯂꯩꯀꯥꯏꯗꯒꯤ ꯅꯪ ꯍꯥꯟꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯜꯂꯨꯔꯕ ꯆꯦꯜꯂꯛꯇ꯭ꯔꯦ ꯃꯁꯤꯅ ꯍꯟꯗꯛꯅ ꯐꯥꯔꯁ ꯇꯥꯏꯝ ꯅꯪꯅ ꯑꯍꯥꯟꯕ ꯑꯥ ꯂꯝꯖꯦꯟ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯣ ꯌꯥꯝ ꯅꯁꯥꯗ ꯊꯤꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯁꯤꯗ ꯌꯥꯎꯕꯗꯒꯤ ꯑꯥ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯀꯣꯟꯅ ꯍꯥꯏꯌꯣ ꯑꯩ ꯈꯣꯡꯖꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡ ꯊꯧꯖꯝ ꯁꯤꯜꯂꯤꯕ ꯅꯪ ꯍꯥꯟꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯜꯂꯨꯔꯕ ꯆꯦꯟꯗ꯭ꯔꯤꯕ ꯆꯦꯜꯂꯤ ꯑꯍꯥꯟꯕꯅꯤ ꯍꯟꯗꯛ ꯅꯪꯅ ꯑꯍꯥꯟꯕ ꯂꯝꯖꯦꯟ ꯈꯔ ꯌꯥꯡꯈꯠꯄ ꯌꯥꯡꯈꯠꯇꯕ꯭ꯔꯥ ꯌꯥꯡꯈꯠꯂꯦ ꯁꯥꯔ ꯅꯪ ꯑꯁꯤꯗ ꯍꯥꯟꯅ ꯆꯦꯟꯕꯒ ꯁꯤꯗ ꯆꯦꯟꯕ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯁꯤꯗ ꯆꯦꯟꯕꯅ ꯈꯔ ꯁꯤꯗ ꯆꯦꯟꯕꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏ ꯌꯨꯝꯗ ꯆꯦꯟꯕꯗꯤ ꯋꯥꯔꯀꯥꯟꯗ ꯏꯊꯟꯗ ꯆꯦꯟꯕꯗꯤ ꯇꯣꯛꯇꯣꯏ ꯁꯤꯗꯅ ꯐꯩꯀꯣ ꯒ꯭ꯔꯨꯞꯄꯤꯡ ꯆꯦꯟꯕꯅ ꯑꯥ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝꯒ ꯀꯣꯟꯅꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯞ ꯀꯤꯁꯟ ꯂꯩꯐꯝꯅ ꯑꯦꯔꯦꯛꯃ ꯁꯕꯥ ꯂꯩꯀꯥꯏꯗꯩ ꯅꯪ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯜꯂꯨꯔꯕ ꯆꯦꯜꯂꯨꯔꯦ ꯃꯃꯥꯡꯗ ꯅꯪ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯂꯝꯖꯦꯟ ꯉꯝꯃꯛꯇꯦ ꯅꯪ ꯂꯝꯖꯦꯟ ꯉꯝꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯝꯅꯤ ꯅꯪ ꯍꯟꯗꯛꯇꯤ ꯑꯦꯛꯁꯦꯟ ꯐꯨꯕ ꯌꯥꯏ ꯐꯨꯔꯣꯏ ꯐꯨꯒꯅꯤ ꯀꯤꯗ꯭ꯔꯦꯀꯣ ꯍꯟꯗꯛꯇꯤ ꯂꯝꯖꯦꯟꯗ ꯀꯤꯗ꯭ꯔꯦ ꯂꯝꯖꯦꯟ ꯀꯤꯗ꯭ꯔꯤꯁꯤ ꯀꯗꯥꯏꯗ ꯌꯥꯎꯔꯨꯕꯩꯅꯣ ꯅꯪ ꯄ꯭ꯔꯥꯛꯇꯤꯁꯇꯣ ꯀꯗꯥꯏ ꯇꯧꯕ ꯍꯩꯔꯣꯛꯇ ꯑꯗꯨ ꯀꯔꯝꯕ ꯑꯥꯔꯃꯤ ꯁꯦꯟꯇꯔꯗ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯇ ꯑꯣꯀꯦ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝꯒ ꯀꯣꯟꯅꯅ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯁꯤꯟꯊꯣꯏꯕ ꯀꯣꯝꯂꯥꯈꯣꯡꯗꯒꯤ ꯂꯝꯖꯦꯟꯁꯤ ꯈꯔ ꯌꯥꯡꯈꯠꯄ ꯌꯥꯡꯈꯠꯇꯕ ꯅꯁꯥꯗꯤ ꯈꯔ ꯌꯥꯡꯈꯠꯂꯦ ꯑꯣꯖꯥ ꯅꯪ ꯅꯁꯥꯗꯤ ꯐꯖꯅ ꯅꯣꯏꯔꯝꯃꯦꯀꯣ ꯍꯟꯊꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯟꯊꯔꯦ ꯑꯣꯖꯥ ꯂꯝꯖꯦꯟꯁꯨ ꯌꯥꯡꯈꯠꯂꯦ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯇꯤ ꯉꯝꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯂꯝꯖꯦꯟꯁꯤ ꯅꯪ ꯉꯝꯃꯣꯏ ꯑꯝꯇꯪ ꯑꯣꯖꯥ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯀꯣꯟꯅ ꯑꯩꯒꯤ ꯃꯤꯡ ꯃꯨꯊꯥꯕ ꯋꯥꯡꯖꯤꯡꯗꯒꯤ ꯅꯪ ꯔꯤꯀꯃꯦꯟ ꯆꯦꯟꯗ꯭ꯔꯤꯀꯣ ꯅꯪꯗꯤ ꯆꯦꯟꯗ꯭ꯔꯤ ꯂꯝꯖꯦꯟꯁꯦ ꯍꯥꯟꯅ ꯅꯊꯟꯇ ꯆꯦꯜꯂꯝꯕꯒ ꯁꯤꯗ ꯒ꯭ꯔꯨꯞ ꯆꯦꯟꯕ ꯀꯅꯥꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯦ ꯌꯨꯝꯗ ꯆꯦꯟꯕꯗꯤ ꯑꯩꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯦꯞꯄꯦ ꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯆꯦꯟꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯣꯏꯒ ꯇꯥꯟꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯨ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯌꯥꯡꯁꯨ ꯌꯥꯡꯖꯔꯦ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯔꯦꯅꯤꯁ ꯑꯋꯥꯡ ꯆꯤꯡꯃꯥꯏꯗꯒꯤ ꯅꯪ ꯍꯥꯟꯅ ꯔꯤꯀꯃꯦꯟ ꯆꯠꯂꯨꯔꯕ ꯆꯠꯇ꯭ꯔꯤꯕ ꯆꯠꯂꯨꯔꯦ ꯉꯝꯗꯦ ꯂꯝꯖꯦꯟ ꯉꯝꯗꯕꯀꯣ ꯍꯟꯗꯛꯇꯤ ꯅꯪ ꯉꯝꯗꯧ ꯃꯥꯟꯕ ꯉꯝꯃꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯉꯝꯅꯤꯅ ꯈꯜꯂꯦ ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯑꯅꯤꯀꯣ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯈꯔꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯦ ꯁꯨꯃꯟꯇ ꯁꯔꯃ ꯍꯩꯔꯣꯛ ꯄꯥꯛꯁꯦ ꯅꯣꯡꯃꯩ ꯐꯥꯡꯕꯗꯒꯤ ꯅꯪ ꯍꯥꯟꯅ ꯂꯝꯖꯦꯟꯗꯤ ꯉꯝꯈ꯭ꯔꯦꯀꯣ ꯑꯩꯁꯨ ꯎꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯄꯅꯤꯅ ꯍꯟꯗꯛꯅ ꯇꯤꯑꯒꯤꯅꯦ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯁꯨ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯍꯥꯏꯕꯤꯔꯝꯃꯨ ꯍꯟꯗꯛꯀꯤꯁꯦ ꯍꯥꯟꯅ ꯆꯦꯟꯕꯗꯨꯗꯒꯤ ꯍꯟꯗꯛꯀꯤꯁꯦ ꯉꯝꯅꯤꯅ ꯈꯜꯂꯦ ꯑꯩ ꯍꯟꯗꯛꯅ ꯍꯦꯟꯅ ꯌꯥꯡꯈꯠꯂꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯅꯤꯗ ꯍꯜꯂꯣ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝ ꯈꯔꯅ ꯍꯥꯏꯌꯨ ꯑꯩ ꯔꯥꯃꯦꯁ ꯅꯤꯡꯊꯧꯖꯝ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯑꯊꯣꯛꯄꯤ ꯅꯪ ꯁꯤꯕꯥꯏꯗꯤ ꯃꯌꯥꯝꯔꯛ ꯆꯦꯜꯂꯨꯔꯦ ꯂꯝꯖꯦꯟ ꯑꯝꯇ ꯉꯝꯗ꯭ꯔꯤ ꯂꯝꯖꯦꯟ ꯉꯝꯗ꯭ꯔꯤ ꯈꯤꯇꯪ ꯋꯥꯠꯄꯗꯣ ꯍꯟꯗꯛ ꯉꯝꯒꯦꯅ ꯁꯤꯗ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯖꯣꯏꯟ ꯇꯧꯔꯛꯄꯗꯒꯤ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯂꯩꯔꯦ ꯂꯝꯖꯦꯟ ꯈꯔ ꯌꯥꯡꯈꯠꯂꯛꯂꯦꯀꯣ ꯍꯟꯗꯛꯀꯤꯗ ꯍꯥꯟꯅꯗꯤ ꯈꯔ ꯌꯥꯡꯈꯠꯂꯛꯂꯦ ꯍꯟꯗꯛꯀꯤ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ